Tiar gas ki manamda nungsa phungat pani haiba Meronbi nupi ama rims ta coma da leiri Fajan kiba mahiro sing thado haiba demand tawduna kawa maikai da horok kiba miyam tangkai na ba kapa police tiar gas ki manamda nungsa phungat kibani haiba Meronbi nupi ama rims hospital gi ICU coma da leiri Coma da leiri ba nupi adu kawa naurem lekai lairam bi maningdagi naurem ongbi sanjita sei kuntrom doi mapuroi ba giming naurem dipak kawi nupi asi mamang se hida yumbal lambi da khongdar kibani amasung thama pangi angang ama naupuraga leiri bani imung mununggi mioi singna poksi asida hai ngarang numidang pung 10 rom tarakpa police na kapa oigani haina chingnaba tiar kya sel ama makhoigi mai makha da takhi madugi manam adu da miro libi nupi adu nungsa honba waba thabak sakpa da natana orakhi yumda laikanaraba yaba laikanaraba matung asi ayuk pung 3 rom tarakpa advance hospital pukhalaki Meronbi nupi su oiba amasung anabagi phibam aduna maram oiraga khudakta rims hospital da oina lang na tharki rims hospital yoroba matung ICU da thamduna laikanarki nupi adugi orekli ba phibam adugi matang da rims ki medical superintendent Dr. Nepram Sanjit na pawmi sing da haiki patient asi rims hospital yorpa matam da blood pressure gi sang yamna wangna yorki maki BP adu mathaktana sani oiraga makha da na chama kunthra leirma thengnaki blood pressure gi sang asi hantana widamak hidak langtak singpiraba matung patient asi gi BP adu samaga humfu da leire miro libi oibana kudong sadaba kharadi leiri adubu ICU da thamduna akanba miyeng changli ai rims ki medical superintendent ni hujai kawa norem lekai dagi nupi masa amagi matang da mayam na ICU da lei haina press ki sinong mayam lai se adugi doctor in charge na doctor Usani gai ni gi aikoina hygienic basi kawa norem lekai dagi nupi masa si pregnancy ga blood pressure wang bagi treatment tawraga leibani haina mai che sang da phange ngasi ga ayuki pung ahum dagi yum dagi masi makoki masa nungai ki haina hairaga lakni haina mai record sing cheri pung manga da sira yor kuma tam da mai BPC 200 by 130 BPC yang wangami BP wang bechida koi doctor sing sina masi yam kanna honaraga BPC putharak na bahida kaptana khotana honai tawudabu magi achuang kan treat tawbusida masi mai BPC haidaro yade na kan langnari ngai sida masi gyan mangi probably stroke tawre haina koina CT scan ke ka tawbuda admaina lawi aduga masi ICU da pusalaga hojik treatment tawraga lei aduga hojik ni anaba serious me am dai yarige koi hospital di mayam gi seba gini aduna yarige hospital da akai toi thok taba amasung disturb tawbi daba ai bese rims hospital asi mayam na khangbi baduni Manipur gi khwadi gi chinba hospital amani narang nahan da satra singi protesta mi chama ga manga lai sa manga si akoi arai ba doctor nurse duty taba taba yum dagi pukatna koi all hidak lang thak puthokna voluntary help yang sing mateng lodana mayam tawraga koi treatment tawi adu marak sida awabadi mi mayam thomje laga koi gi working de yam disturb tawbi ba masi tawbi ganu to pema sanduk pi ganu aikoina leiding si telephone jana to ba adu leitrega adu mangrega adu leitrega yam sandui masuma mayam si tawbi ganu rims hospital si yari gi anaba mayam aruba mayam lakham thopani na akoi madu seba tawjege tawdu mayam gi question khumba mayam gi crowd manage to buse koi yam awabam oi masi hairaga mayam da mateng pangbiu rims badana ran to buda hairaga losin internet phangba mafam thibada akiba yaudana chingda kakhatnare broadband internet condition kharada athingba komthokre Manipur da haukiba numit kharani gi mamangda tampaki mafam kya da chauna irang thokpadagi tha asigi 10 dagi nungthil pung 3 taba matamdagi hawraga tampaki district manga da data internet service lengang na thingjin khibadagi internet phangba mafam thibada naha kya akiba yaudana chingda kakhatnare Manipur da haukiba kumja lising aniga kolomdoi gi me 3 dagi hawraga mitei amadi kuki phurup anigi marakta wathok oiduna misi mina kyarom yorpadagi state asigi tha taruklom mobile internet service thingjin khiba su leirabani adubu haukiba tha 3 rom asida irang thokpui sang asi khara makai hantaduna leirurabani adubu ikhang khangogdana tha asigi amada kuki militant singna Imphal West District Koktrukta drone gi bom thadaduna landaraktuna nupi amma hatkhiba amadi mioi kyabuna asuk apan nangan khiba amasung tha asigi tarukta moirangda missile kapsilaktuna ahal lamal lekhidagi thokdok matungdadi irang si amukka hena chawthoroktuna tampaki district kyada mahiroi singi achu ihau ama lakhibani ihau asi mahiro kya marum asok apan yorokpa amadi irang hena chawthorokpa yabagi phibam lakpadagi tha asida 10 da Manipur lenga ki home department na order ma thoktuna numit adugi pung 3 lom taba matamda mobile broadband na singba internet service punamak thingjiduna thamkhibani information technology matam asi internet service khangting thingkhiba asina miyam da achu khudong chada ba mayong na halle
Maruina internet thinkiba asina nahasingda achou chaitheng piduna internet phangba mafam thibda aki khang leitana curfew manung oijarabusu singa tainaba mafam singda chatnaba thengnare data internet service asi tampaki district manga khaktada thingba maramna singi district singa lonaba mafam kharada amadi tampaki akhanaba mafam kharada internet service phangi haibagi pau tanaduna nahake aki khang thadoktuna singa lonaba mafam singda internet paiba chatnari Kudam oina kwakta kamong maning sing area sekmai thangana chingma mafam kya da chatuna internet sinari masigi ju mathakta hingang chingma mafam karada internet phangi haibe pok tabdagi hari mafam sing adu internet paina namo miyam thomjinari